Leingakta cookie singi Thawai yaudaba hakchang khusinakiba adugumna Meitei phurup ki thiba khangdana leiriba hakchang sing ngasi numitta shinnadrabadi lamdam asigi mama oibi shingna akanba khongjang changshillagani haina Thawai Mirel Women Wing Co-Convenor Paonam Sanahanbi leingakta takshillakli ngasi major khulda leiba Manipur Press Club da pangthokpa pau ki mifam amada wafam asi phongthokladuna mahakna makhatana hai Chahi asigi May 3 cookie narco terrorist singna chatharakliba lan asida miyoi kayagi punsi pikhamdan kre Meitei phurup ki miyoi kayagi asiba hakchang fangdabadagi pangongna sinduna aroiba mathau mangam pangthokre loinana mangkhraba miyoi kaya amagi langla langjin ngasi fawba khangdana leide lamdam asigi phurup singbu mutkhinaba government of India na thawung kaya ama chatharaklaba fawba Manipur leingakta MLA amasung minister singna tumina fam konduna leishinba ase laibak thibani Miyamda utjairaga aikoi masel khana halaga khunai asibu muthatnaba honariba leingak ase makhatana leiba pamdre ngasi ahing nongyaida rims amasung jenims hospital da leiriba cookie asiba hakchang sing karigi tuminna pithokribano masi leingak amana tawfam thokpra leingak asina phurup masel gi marakta michang mikhai naiba thawrang chathadana Manaba meeting yengbiyu maram maduna Meitei phurup ki thiba khangdan leiriba ireicha singi hakchang ngasigi numitta sinabiyu natrabade lamdam asigi ima ibel singna khongjang changshillagani haina su mahangna makha takhi Matonggi matongina cookie gi asiba dead body sing di Supreme Court na order thoi haiduna mokoi gi dead body sing ngarang nungai chabukta rims samsi jenims ta gi lokthokna pugduna salamle hairiba thong asida pianjedri badi karino haikanda lengang amana Supreme Court na thorokpa order aduda haijeningi hoi cookie gisu dead body du pithokpa Meitei gisu leiriba dead body sing thiba phangdriba sing du su punna lebak meyamda phong na mayak sengna sinabiramba taragadi aikoi da penjada basi leijaramoi da bani adubu huralona da leingakna sumaina thabak tawbusidi akoi yamna penjade maramaduna masai cookie gi dead body sing du pithokrabanina Meitei gi leiriba dead body sing du su khoi mama oibi sing da ngasi mak sinabiro karigumba sinabi bangamdaba taragadi Manipur gi mama oibi sing ka khusamnaraga khoi gi leingakta akanba phirep changshillagani